adu tawdre neutral oiba government am leire aduga hojik leriba governor su matam da union home minister oidana yamna khoji masa mau kan phana haitare adum Jammu Kashmir thokiba lisang sibba kanu mayam du madu magi mieng makha da madu control tawdana khotana tawgibani aduna masi kaigumba aikhoi na khanna ba khanli bisindagi henduk khedokna kaigumba khare torokani akhoi samada magic torokani haigumani haidi magic tona mana kaigumba khare torokani haina mayam ja sayam saurui adubu hojik phana kuire February thari matham dang lakpasida adubu kaishu governor ma masamuna kan sason torobo phawdasu ahung basi Iraq laktaba adagi mo khwaidagi aingonda nungaitaba se kogi ruling party gi se maruna BJP RC BJP ne MLA masing khwayami moi bu sawgatpa moi ge chamina ba MLA kharam ga yaure aduda makhoi jingsida akhoi praja mayam si apang bani haina khanbagi mo la khandi moina akhoi sarkar tuna semani akhoi losing bagi yena baleite ha adu tawdi da tawdi haiba adu akhoi na hawai thengna ko dadi kanosi sarkar semasi phariba masing yamba party coalition oigra moigra masing yami ba kanguduna makhoi gi maraktagi amana lusingbo oidana ai lusingbo ere ai mabu support toroga mana governor claim to yes ai masing asukna support to bani ai pareng leng mosu lengage mi myam do MLA myam do ai sarkar semlo ai to ge hai basi claim to ka madu governor na no hai ba bathung na ti ba adugi guts leiba adu maina ai mayam se support to bolu sing bani hai base hojik leiba masing yamba kanu sing sida BJP kanu sing madu hai bangam ba mi leite bazane ba adu leite bani na moina ya mogi wahida haragane akhoi gi lusing badine center dagi moshi am discipline leiba haiba inba agi mongda mathakta gi khanbi rakadabani aduga akhoi yena ba leibinati haiba adu masimakti ai mamangda toromaduga ikhen kheneba poni aduga makhoi tasengna moi mayam gi maraksida adungba masing yam kamuna sawatpa mi ama masana akhoi mayam maratki pokcher ko lusing ba haitai ne ko adumai lusing ma ma da tasengna leredi maibu phine kupaga thamba yada bugumna adum thorakana yes ai lusing mani ai mayam sigi mi masing kuni thoigi kulumdagi kumungagi kunthagi ai lusing mani haidina masana adum emerge tor kani masing na haidu dak thorakani adu leitaba adu leiba ngamdaba aduna masigi kano president lon sangdokpagi karigi mayamsi ai laibani hana haningi at the same time hoi yare aji kano toktre president leire MLA sing karigi aji adumba elected government am leitre leitre ka june akhoi MLA sing marakta makoi si lambi kolas thaba nong chu yu akhoi pot hol khada leipa khar men ba nong khar thada ba asi nataba asi dagi wang mada chalaga hajik leiba irang je loshena yam da khoi si tawri adu tawri da tawri chup hai hai da ba haji hai ta brava amasi mak ai na hani haningi se masi moi adu gi de makta thabak to ba adu gi de makta akhoi praja na uba mongda moi na harga akhoi manung dam honari poni manung du ubu ai akhoi pamje de miyam khangna ai khoi na masi tawri hai ba se masi khangna akhoi thabak to darkar le masigi irang je loshena bagi de makta moi na na du president loshena bangam dra baw da su adu su to bu ude adu ga luching bakhan ba su ude aduna adum akhoi gi matam na ma pujara ani akhoi gi di kano assembly dissolve to dribina tolo bhangi aduga manai masan ka ke mayam gi moisi tolo ki mathakda moi gi manai masan ka ke mayam du gi chu tongan do ba sha mayam piraga pulap ona chok tong pi bine moisi adu mayam do phangi nina adum pentho adudun pentho oga leiba adu oigi mongda leibo no ui adu masi akhoi apunba praja mayam gi di laibak thibani aduna aidi khwaidagi hojik enona habi gi ba akhoi gi fresh mandate loba election toronga anoba akhoi gi hojik laiba praja gi expectation du meet to ngamdraba asungba kanu singje akhoi gi mu singje tok tho aga thauna leiba
macang makhoi macang leiba adungba mioi sing khalaga anoba kano tobuna hena khoi achum moi gani hanai popular government ama sem bangam da tara refreshment de sedung pangkhat pangthu kan da praja sing apa me hu che khalala se abi gi potuni asu ko ina khoi gi 6 months se president's role thamaga la bani ojik another 6 months ama mu president's role extend to gi wa form khak lei president's role sigi marum da khoi gi praja sing gi kai khum da center na mat laga lai ra habi question chi so da khangna ga la bani praja sing se popular government ama deserve su to dra bra habi question chi ne oja kamai thamini masi ai ha mara samana thamjage अखोई की संविधान की तरुक सुबह पार्ट से मरुना अखोई आर्टिकल 163 64 दा अखोई की स्टेट अमगी गवर्नेंस स्टेट अमगी शासन तौबा से मसी काउंसिल ऑफ मिनिस्टर चीफ मिनिस्टर अमा लैबा मागी ना लुसिंगबा अदुमा काउंसिल ऑफ मिनिस्टर अमना मदु तौगदबनी अदुगा मसी मै हाइबा काउंसिल ऑफ मिनिस्टर से अखोई की इलेक्टेड legislative assembly the labor members singo legislative assembly do maduda collectively responsible oigeda ba council of minister mana tawada bani hai mase asugumba keno se council of minister na sason to ba governance to ba se akhoi gi bharat kumba parliamentary democracy setpa lepa magidi mase masigi shol magi thawai du ne ba musai parliamentary democracy gi adumba thawai haitare mapung oiba kano mani council minister leiba habisi adubu matang sai thamjanim goda akhoi gi president rule haiba mayam na haiba akhoi gi article 356 ki makha da leiba ase masi yamna temporary oiba adu exceptional circumstance leir kan da tawgoda ba thawong amakhakni masina hiram amata da asugumba akhoi gi representative democracy agi miam gi mihunna sason to ba asumba lengak ba democracy je representative democracy gi mahut sinba substitution amo ina leibidi yaroi ngaktang ge ba exceptional circumstance kara da madu mit tanu ba to poni adubu ai khoi gi manipur da hauji hauji leisi yamna nungai ta bamadi ge akhoi assembly le akhoi gi adubu functional of assembly oide yes अखोई ना खंजबा अखोई एमएलए सिंह लई अदुबु मखोई मसेंग मरता ए माना लुसिंबु ओइरे हाइबा अदुबु लेते अदे अखोई की क्राइसिस मदे लेरे अखोई की मणिपुर सिदा अदुबु हाइबा क्राइसिस लेरेगेसु constitutional gi oiba response ma populate haibadi crisis leire adudi kedu tare fresh election butaro saro amma hairo adu hairo constitution na piba provision do madudi electaba yamna lai bakthi base assembly lai mathau to ba mna lai lusing ba leitaba crisis to matapum the constitutional response ma pigedam ne ba adu su pidaba aduna akoina khange madudi kedu gi bu hojik lai ba nena tadaba phim se haugiba February tang mapanda agmatamdugi chief minister Sri Nong Thomam Birenna madu maki kamana lusingma council minister do akhoi pothajare haidana governor da chief bishandana resign to gibidagi asigumba constitution crisis depend torpa sum sathi biji helai bani aduga akhoi mayamna matamda he immediately khalam se kai oh फरे मा सासन तो बुगम दबा मिसी मिना मयाम मथोबा मयुम मगई मई चान ग्रबा मी लिसिंग बु हेना अखोगी रिलीफ सेंटर सिंदा लेरबा डिस्प्लेस तो लेरबा अदुंबा मतुंग द मा से सासन तो बुगमद्रे हाइना मा पथा गरे फरे अदुदी सासन तो बुगमबा अमा खलागा अखोई कनो सिमु सासन सिमु तोजेरानी हाइना अखोई म्याम से खलुयबा अदुबु मदु malap taruka adum tok ba masi bhawba hendok jana tha taru hendoka fresh amu tha taru amuka sangdo bani haina ngasi di akhoi gi union cabinet ne warep lodna pargano da parliament of session meeting session taru bisida khoi warep lodna sum phim lai ado matang sida aina amu aina laksini gi keno gi bu akhoi na masida khana ba ya basi akhoi asugumba phim mada अखोगी कॉन्स्टिट्यूशन की ब्रेकडाउन अमा लाकबा मतमदा अखोई अखोगी सही खरगी ममांगदा यामना अखोगी कनोना अखोगी भारत की अखोगी कनोदा आइन की कनोसिदा यामना मयामना अदुम सोनरगा लेबा आइन नो केस अमा ले
SR Bongmai versus Union of India hai na masida Supreme Court na ya mayek chena hai ke kari hai ge hai bu akhoi gi democracy aduga federal structure masi kano si akhoi gi basic structure of the constitution ni aduna asigumba kano singa se parliamentary democracy gi asigum masak se akhoi gi president rule chalai raga maduna masigi basic structure se president rule laksalaga madu thugai be yaroi aduna asigum film se president to budi ani adubu masina maram oidana kedegi bu kogi kayumba crisis sama lere rajniti gi sarang na bama lere madugi kanodi tobong thopudi floor test habidi parliament da natraga assembly da madu kanana masing hena lei kamai to habdu floor da puthoga test tawga tawdabani adu natre hargana fresh election tawdabani adu na tadana akhoi gi bharat sarkar na president rule chalaidana miyam gi hak matpa adu tawidabani haibase hariba SR Bongmai versus Union of India da macha khaina i aduna hojik akhoi gi manipur da hojik koina mayok neriba kanu asisu hojik crisis asisu kedogi bu aikoi Bharat Sarkar na masi leiba akhoi gi constitutional ki values aduga Bharat ki Supreme Court na haigiba tagiba rai sing kari sing mayam du ille haraga yamna phajaba mongda masigi keno ase crisis ase lotion gedagi aduga constitution bu akoi mapung phana chana hangedagi haibudugi keno dadi kitang tayona ba mong ne hujuk leiri se aduna hujuk leiba keno ase akoi gi Manipur thoi ba thok se asung ba thong kano su assembly su adum hingli chari adum thamba aduga email le ye jong thok to honda ba asung phiam se akoi angang singi larik ta tamba ya ba akoi clear cut case of constitutional background haradi tu asung Manipur gi phiam se asini haina tungda soidana larik ta muda yaur ka da film money haina hamrom thumse okay am present thamikre aroi baround ai oza rakesh gi lak chiki oza popular government har kan da khogi dum dongan dongan ba so lishang sine discussion dum toraga la abani ki popular government se la kani have ki pose thaja da gi poram ka la abani khoi 6 months se complete orak trobani da masada same ga tar dim khogi magic number su lai bani nong bada dum same be yari bane khogi sim mi masing sa lai re khoi leaders na shi hoining ya na governor da claim to matam da popular government se dum same be yari bane dubu same bangam dana la abani na makoi se center na khogi makoi da makoi machin main khra ha ba su prajasing hangnar ga lai wa famni ngarang mata so khogi governor na phongdo ki ba se khogi Kargil Vijay Diwas ki thoram da mala phongdo ki ba se khogi Manipur da pisalak na ba gi damak ta khogi government sina koi tawbe aba khongthang sing se koi tawri CSO sing akoi state anima ki CSO sing se wari shanari security forces so makoi gi tawpham tok pa thabak sing se pangthok na ba kan honari pangthok ya ba gi porang khojalai wahi da di dumak normalcy hanjal e pislak na ba khonani ha ba po se dum haraga lai meya da pa misina khogi thabak oina pangthorok pa normalcy ngasi dagi free movement yarani ngasi dagi koi conflict se loire ha ba gi po se lak pasini prajamya na paim se wahi da sum phok do laiba masina ta pa de khogi leiba PR gi rule sida su prajamya na thaja ba se thabak pa ya ba gi chance sum sum nemdara pa tare oja ka mai thami ni sami tangse so me ajung laiba khogi president rules si governor gi kuthang da haidi president rule president masamang na hathing na sason tawde aduga madu through governors madu prasason tawbuni aduda aikoina khanaram basi moisi neutral oiba hanagi maitai government adu biren government to muni dana ko adu tawdre neutral oiba government am leire aduga hojik leriba governor su matam da union home minister oidana yamna khogi masa mau kan phana haitare adum Jammu Kashmir thokiba lisang sibba kanu mayam du madu magi miyeng makha da madu control tawdana khotana tawgibani adune masi kaigumba aikhoi na khanna ba khanli besindagi henduk khedokna kaigumba khare torokani akhoi samay da magic torokani haigumani haidi magic tona mana kaigumba khare torokani haina mayam ja asayam saurui adubu hojik phana kuire February thari matham dang lakpasida adubu kaishu
गवर्नर रूल्स मा मसामुना कन सासोन तौरब फाउदसु अहोंगबसी इराक लाक्तबा अदगी मो ख्वाइदगी एंगोंदा नुंगाइतबसे अखोगी रूलिंग पार्टी गी से मरुना बीजेपी आरसी बीजेपी ने एमएलए मसिंग ख्वायामी मोइबु सौगतपा मोइगे चमिनाबा एमएलए खरामगा यावरे अदुदा मखोइ सिंसिदा अखोइ प्रजा मयामसी अपंगबनी हाइना खनबगी मोला खंदी मोइना अखोइ सरकार तुना सेमनी अखोइ लुजिंगबगी येनबा लेते हा अदु तौदी दा तौदी हाइबा अदु अखोइना नाहावाई थेंगनरपददी कनुसी सरकार सेमसी फाइरिबा मसिंग यामबा पार्टी कोalition ओइग्रा मोइग्रा मसिंग यामीबा कांगुदुना मखोइगी मरक्तगी अमना लुसिंगबो ओइदना आई लुसिंगबो ओइरे आई माबु सपोर्ट तौरगा माना गवर्नर क्लेम तौदना यस आई मसिंग असुकना सपोर्ट तौरबनी आई परेंग लेंगोसु लेंगागे मी म्यामदो एमएलए म्यामदो आई सरकार सेमलो आई तोगे हाइबसी क्लेम तौरका मदु गवर्नर नो हाइबे या बथबुंग नतीबा अदुगी गट्स लेबा अदुमाइना आई मयामसने सपोर्ट तौबो लुसिंगबनी हाइबसे हजिक लेबा मसिंग यामबा कनोसिंगसिदा बीजेपी कनोसिंदा मदु हाइबा ngamba मी लेते बजानेबा अदु लेतबनिना मोइना या मोइगी वाहिदा हारगने अखोइगी लुसिंगबदिने सेंटर दगी मोइस आम डिसिप्लिन लेबा हाइबा इनबा अगी मोंगदा मथक्तगी खनबिरकदबनी अदुगा अखोइ येनबा लेबिनति हाइबा अदु मसिमक्ति आई ममांगदा तौरमदुगा इखेन खेनेबा पोनी अदुगा मखोइ तसेंगना मोइ मयामगी मरक्सिदा अदुंबा मसिंग याम कामुना सगोटपा मी अमा मसाना अखोइगी मयाम मरतगी पोक्चर को लुसिंग हाइतारेने को अदुमाय लुसिंग मामदा तसेंगना लेरदी मईबु फीने कुपगा थंबा यादबगुमना अदुम थोरकरबा यस आई लुसिंग मनी आई मयाम सिगी मी मसिंग कुनिथोइगी कुलुमदगी कुमंगागी कुथागी आई लुसिंग मनी हाइदना मसाना अदुम इमर्ज तौरकने मसिंना हाइदसु दाक थोरकने अदु लेतबा अदु लेबा ngamdaba aduna ngasigi kano president loan sangdokpagi karigi mayamsi ai laibani hana haningi at the same time hoi yare aji kano toktre president lere mla sing karigi adumba elected government am leitre leitre ka june akhoi mla sing marakta makoi si lambi kolas thaba nong chu yu akhoi pot hol khada leipa khar men ba nong khar thada ba asi nataba asi dagi wangmada चलगा हजिक लेरिबा इरांगसे लोशनबो यमदा अखोइ सि तौरी अदु तौरी दा तौरी चुप हाइ हाइदबा हजि हाइतब्राबा अमसि मक आइना हानि हाइनिंगिसे मसि मोइ अदुगी दमक्ता थबक तौबा अदुगी दमक्ता अखोइ प्रजान उबा मोंगदा मोइना हारगन अखोइ मनुंदा होनरि पोनी मनुंदा उबदो आई पामजदे मियाम खंगना अखोइना मसि तौरी हाइबसे मसि खंगना अखोइ थबक तौबा दरकार लेबा मसिगी इरांगसे लोशनबगी दमक्ता मोइना गनदु पर्सनल लोशनबा ngamdra बावदसु अदुसु तबु उदे अदुगा लोचिंग खनबसु उदे अदुना अदुम अखोइगी मतम अमा पुजर अनि अखोइगिदी गनो असेंबली डिजॉल्व तौद्रिबनिना तोलो भंगी अदुगा मनाई मसन के मयामगी मोइसी तोलो की मथक्ता मोइगी मनाई मसन के मयाम दुगिसु तोंगान दोंगा पैसा मयाम पिरगा पुलप अन चॉप तोंग पिबने मोइसी अदु मयाम फंगिमनिना अदुम पेंथो अदुदन पेंथोगा लेबा अदु ओइगी मोंगदा लेबोइनो उइ अदु मसी अखोइगी अपुनबा प्रजा मयामगिदी लाइबक थिबनी अदुना आईडी ख्वाइदगी हजिक एनोना हाबिगिबा अखोइगी फ्रेश मैंडेट लौबा इलेक्शन तौरगा अनौबा अखोइगी हजिक लेरिबा प्रजा की एक्सपेक्टेशन दु मिट तौबा ngamdraba असुंबा कनो सिंजे अखोइगी म्यू सिंजे टॉक थोअगा थौना लेबा मचंग अखोइगी मचंग लेबा अदुंबा म्योइसिन खलगा अनौबा कनो तौबुना हेना अखोइ असुंबो ओइगनी हानै थमजनिंगी ओके अमजन थमबिख्रे अखोइगी फ्रेश मैंडेट यो हम से अखोइगी पलको मतमदा मांगदा बीजेपी की स्टेट प्रेसिडेंट असो हुजी इलेक्शन की मतम नते फर्स्ट प्रायोरिटी से महोगी ओनदी इरांग से थुना रिजॉल्व तौबा अखोइ लोशिन द होनाबा मसिदा मांगनदा जंक्शन बगी पोस्टना फर्स्ट प्रायोरिटी हैव वाफम थमग्रबनी अदुबो फर्स्ट प्रायोरिटी ओ यारा थमग्रगा सुखगी इरांग से लोशिन बगी दमकता अखोइगी याम इफेक्टिव होइबा स्टेप से अखोइ लखलकपा उदबा हाइबा तारे कोइ होय मनुंग लौखलंबा याय अदुबो अखोइगी प्रजासिंग पाइबदे अखोइगी याम ट्रांसपेरेंसी लेना प्रजासिंग खंगना अखोइगी इफेक्टिव होगदबा स्टेप्स सिंग लौखलपदनि प्रजासिंग पाइबसे